PAMBEI LUCHINGBA UNLF K Chief of Army Yaona Meeoi ahum NIA na Phakhiba Adugi Maram Khangdoknaba Kanna Hotnari MARAN PHANA LEIRABASU MANIPUR LEINGAK MANGJOUNANA TANARAMNABA Center da KHANGHANKHRE HAINA Chief Minister BIREN PHONGDOKKHRE Wafam asing ngasi Imphal East District ta pangthokpa sanggabagi thoram ama yawba lakpada Chief Minister BIREN paumi singda phongdokhibani paumi singna hangba wahang amagi paukhum piraduna Chief Minister BIREN hai Pestok ta leiriba PAMBEI LUCHINGBA UNLF K Meeoi ahum NIA team amana Phakhiba asigi chapchaba maram hauzik fawbagi oina khangdre Thodok asigi matangda khangdoknaba hauzik kanna hotnari chahi ani ahum changna pestok ta laknaba wana hotna khibani haina center da thamduna pestok ta leiba sing faba punba tawgadaba leirabadi mangjongnana state lengak ta khanghanbiu Mara leiramdrabadi khudakta thadoktana pestok ase yakhai thingai ba yaudana Chathanaba hotna se haina center gi luchingba singda khanghankhre haina Chief Minister na makhatana phongdokhe Masigi si koi pista laibani pistok ta laibani ado kramai tawna tawbuno haibadu koi ngarang dagi koi am kana honari ado koi nasu jikti ai hai gre karigumba pistok si amwana borongna bahona kibini sai ani humsangna ado karigumba kana gomba koi gi sidagi pistok ta laibu kangbu sing haba kunba tawgada lairagadi aingonda hana information pio aduga karino ado khanarga tawsi mara lairamba hoi ground rule thugairamba kai lairagasu karino do koi pio ani kanna honari ado atai makhata na atai lagi tawgunu tawbata aragasu tawge aragasu ikoi da hane information piro kana moi gi kari tawguno da hana identify tawna si haidana maina haina gari moi phari basigi exact maram karino haibasi koi buji khangba gamdri ado moina haibada some outside area da kalkata gumbada port khara general laibaini hai how far it correct or not but aduga state ki manungi oiba port dai moida yam kana I centralization dai thamgre makhata pada Usigi lady report to Maran Dragati, I don't know one of you. Aduga. Why Maran Magati? Maran Magati, Shawa, Gramisawa, Maran Dragati Madu, Ado, Pistokshi, Pajana Spoolie, Satanaba, Honashi, Adugatai, Makata, Lakada Shimbi, Aikoiki, Gomenski, Marina, said Gomendi, the Watana Brigatoki, that man has it.